Kurumjari, ISTV Pauming David Simutaram Nokjari, Huzimaru Pau. Colonel Ajay Chaudhuri Yauna Mui Manga Court Chanjarak Labamatunda jail the Thazin Craig. Any dinga see court Lakide, Makoi Ani Aduna, let me lal hawkip Amadi, Janmin Tang, to Boyni. Makoi Manga Adu Kaksing Police Nangak Senduna, Fast Track Court Asida, Nasinumidang Wairam Court Asigi, in charge Judge M. Ibohagim among the Putoke. Just na makoi manga mag numitara mangani judicial custody da thamna na baraita ke panbayai makoi taret mag court asimagna mamangda bail ge ayaba pikibadagi Manipur government ki maikai dagi criminal revision case panduna Manipur High Court ta singnarak padagi Manipur High Court na makoi taret mag hapta magi manungda court ta changjagadabani haiba raita khibani Lehenki judi laina kisiyata bro tiki abra ha chalo RG Rajan Committee na thagat par report ki matungina Manipur mai oina chakhalak liba state ki manung chale state asi UP Madhya Pradesh Rajasthan Assam amadi Meghalaya na chingba state singdagi hena chakhat halle hairi basigi matangda MPP na wahang kaya hanglakle special category state oina piramba sanfam piraroi haina finance minister Chidambaram na phongdokhiba wafam Manipur government na yabra yarabade Imphal manungda fawba mai ising ningthina pibangam district mangagi manungda Senapati natana Tamelong Ukhrul Chandel amadi Churachandpur district season khudingmakta capital city Imphal ga samnahan bangamdre poverty ratio amadi scheduled caste scheduled tribe ki masingda su Manipur na tathabanate state asigi VIP area amasung khwairaban kaithil natana mai ningthina pidabagi maram karino ising su ningthina phangan bangamdre Chief Minister amadi governor gi akoi ba lambel natana tasengna lambi sorok kobya ba lambel kaya yamna lebagi haina MPP na thadokpa Cherolda hanglak pagaloina na hiram asigi matangda government asina thu matamda miyamda sandokna haigadabani amadi thinthadana committee gi report adu semdokna ba thabak paikhagadabani hare ngasi yupung tarama khairom tabada kada head office amadi MSU Imphal East District Committee na Ukhrul dagi Imphal tamna purakpa Lupal Lak Amalising Kulongi, Oigadaba Kaini Boxumpu Paraga, Deputy Food Safety Commissioner da Kusina Kre, Kaini Adu Sanjay Kumar Apokpa, Jogeshwar Kumar Kauba Bihargi, Zapra District Dagi Housing na Mezor Kuldalai Bami Amana, Ukrul Dagi Basta Purakpane. Imphal Ukrul Lambi gi Sajiwa Jelam Khaidagi, Tata Iris Amada Hablaga Purakpada Chingnabadagi, Kada District Headquarter Amadi MSU Imphal East District Committee gi Mui Singna, Zekto with the Fabani. Peace Masingna Lising Kuntrani Toy Chamrini, Parva Polam Singadu, Jaitabi Lerak Development Committee cum Library Center da Thamlaba Matungda, Deputy Food Safety Commissioner T. Burjendro Khaba Madi, Additional Food Safety Commissioner Miyamada Kushina K. Polam Singadu, Pavaga Mari Lenana Kadagi General Secretary Dipanjit in Tozamna, Fondorapada, Aina Tinkraba Polam Singasi, Fanaba Honabada Miyamna Sarugyabiu, District Kuringmaki Food Safety Official Singnasu, Mayakaba Chinjak Tingnabadra Jataviu, Transport Agency Singna Pataba Polam Singasi, Putopusinto with a Puning Tawat Piganu Hike. Namyam Sosigumba Patti Haraba, Kangaba Miamgi Punshida. Laina tina Cameron Tholn Gadweba Suma Polam Singasi, Hagat Pada Sogo Mateng Pambu, Transporter Silnau Singaso Sigumba, Miamgi Pataba Sigumba, Mayakaba, Hidang Managi, Polam Singasi, Mapandagi, Pusilakpa, Duga, Manipur Manung, the Putopuchin Tobada, Gari Singna Awapa Sweden Makita, Gadurban Maramudna Sigumba Singasi, Miamgi Interesta, to Bidanava Kadagi, my Katie appeal to jury. Deputy Food Safety Commissioner T. Brojendro Khabana Paraba Polam Singh Police ki Matinga Luina and Goiba Lokatpam Tokpa Tabak Lokatuna Jenaba Mu Singh Cherak Pigani, Miamna Zosigumba Pataba Polam Singh Tingnaba Honabada Mating Pangbiu, Farba Polam Singh Miam Kangna Mangangani Funduke. Yonba Yadre Hariba Posakse, Masi Yonana by Torang Torumbagi Damak, Transportation Torumbagi Damak, Department of Magi Matak Karamba Cherak Pibia, Vigi Habese, Atubamatami Manunda, Kanganjaragani, Manipur Shakagi, Ayaba, Amal Lauraga, Equina, Nasi, Sauriba, Pariba, Polam Singase, Manipur Pi Pajamia Mamanda, Aduga Pabidi Bug Club, Amadimating Pambidiba volunteer Singi Mamanda, Putoktuna, Ayakna Dames, Tonabagi Damakta, Atubamatami Manunda, Equigi Department. Maikadigi Pangtok Jargani. Manipur amadi Tripura bu Indiana namduna loksin ki haibagi mayokta aina Tinkraba Manipur gi lalolop tarukna semba coordination committee Corcom amadi National Liberation Front of Tripura na October gi tang tara mangada Manipur amadi Tripura da pung taranipal gi general strike kaukre
Korkom amadi National Liberation Front of Tripura gi apunba statement adugi matung ina General Strike asi October gi tang 13 gi ahing nongyai dagi October gi tang 15 gi numidang pung 3 fawbo chathagani hare General Strike asi gi manungda medical water supply media amadi dharma ga mari leina ba thoram sing komthokani hare charol sina makha taraduna India gi atai state kumna Manipur India da pungpun pun khibanate India da tinkhiba matamda Manipur gi constitution leijaki amadi miyamna semba sarkar leiki hare miyamna semba sarkar linkhiba ase India na lingdringai chahiani gi mamangdagi leirakhibane Bharat sarkar na Manipur gi ningthau Silong da kauduna house arrest tawraga namduna merger agreement sahi tawduna loksin khibane ing solution ga chamapal ni fumapan gi September gi tang kunma thoida sahi tawkhraba matungda ing solution ga chamapal ni fumapan gi October gi tang 15 dagi chatnaba hokhibani hare Tripura gi oina su khwaidagi aroiba ningthau Bikram Kishore Manikya Dev Barmana ing solution ga chamapal ni futareta sikhraba matungda mahaki pikliba machanupana Maharani Kansan Prava Devi gi matengna ningthau oiki hare ing solution ga chamapal ni fumapan gi September gi tang 8 da Tripura merger agreement sahi tawkhe loina na ing solution ga chamapal ni fumapan gi October gi tang 15 dagi chatnaba hokhe ing solution ga chamapal yangkai ni thoi fawba Indiana martial rules salaikhe Cherola sina makata na fongdorakpada Korkom amadi NLFT na Manipur amadi Tripura miyamda apunba pangal ama sagatnaba khanglakle ing solution ma chanipal humudra mari da Switzerland gi konung Varnada Universal Postal Union linkhat khibadagi hauduna wall post de gi thoram pangthoktuna lakpadu Manipur da su head post office impal na sinduna wall post de gi thoram pangthokre Malim gi oina leibak chamaga marfudrani thoida October gi tang 8 da thoramasi paksana pangthoknare Manipur gi oina National Postal Week ka mari leinana thas gi tang 15 fawba nimit tare ni chupna thoram asi pangthokani hare thoronga mari leinana head post office Imphal da achamba thoram ama pangthokhe thoramadu da Indian Postal Service ta leiba makok thongba official kaya su saru yakhe thoram pangthoklaba matungda Imphal Post Office ki Postmaster TS Gojendro na luchingduna Post Office asina miyam gi damak paikhalakliba thabak thoram sing paumi sing di yangan khe palan thoram asiga mari leinana Imphal Head Post Office ke Director T Manming Thang na Manipur da Postal Service haurakpadagi haungna ngasi fawba kathokpaga loinana thabak pangthoktuna lakle matungda su miyam gi yaifanaba thabak kaya pakhatkigani habna chingba ofam kaya phungdokhe Assure the people of Manipur our best service, our sincere and cooperative attitude not only from since the beginning we have been doing but we will be trying our best to serve the people of Manipur in the best possible way. World Post Day is to create awareness of the post office, postal service in people's life, in business lives, and the contribution of postal sector in the social and economic development of the people. Moirang Them Bisorjit Kauba Wabagai Yangbi Maningdagi Mi Asina Kaksingdagi Wabagai Tana Yu Liter Marfu Puduna Lakumatanda Kairak Apunba Nisating Balup Amadi Amadana Kairak Tagi Fare Hare Fagalaba Polam Sing Mai Thaduna Mangan Kre Miradu Wakal Taminar Bamatunda Imung Manungi Singda Kusina Krehare Amada Amadi Kairak Apunba Nisating Balup Nasang Shilak Pakongzangda Miam Namating Pangbiu Hare Laibungda Durga Lasin ba Yaro Haina Umang Laikan ba Apun Walupna Tadorok Pacherola Manakangalake Maitei Singi Tadok Naba Yadraba Lai Harawa Amadi Laibungi Saktamda Ayet ba Akai ba Togdana Bakangalake Furuki Saktamda Singnarakpa Chanabida Singsep Tajinaba Honariba Sing Laibak Miamna Su Tumina Laitokam Tokte Laibungda Durga Lakba Tingbiu Hare Traffic Police ki anauba niti niyom ama chatnaba horakpadagi Imphal City da hanadagi hena traffic jam thokpa hele traffic island singda lambi nama punna thingzillaga nama khaktangda mi chalhanbagi thabak chatharakpa sina kilometer makhairom sangba Governor Rajbhavan dagi PWD gi office mamang fawba chatnanaba honarakpada pung amarom matam mangnare traffic police ki anauba system asida mi kayana ISTV gi telephone da fawba pendaba phongdoknarakle karamba anauba thoksilno haina hangnarakpaga loinana Mawong Maril Tadaba, Miambu Hena, Wahangadaba traffic system, Jana Hanbagi Mahuta, Tabak Pakat Ringaida, Munna Kantaraga, Tabak Pakat Haningbagi Apambasing Tamnakle.
Tata 407 bulletproof gari da lakpa police personnel kharana dukan phamba mi ama makokta nongmaina suduna furamle January ba personnel ama miyam na tana duna faraga merilaina ba singda sinakre thodo si ngarang nimidang pung nipan makhairom tabada Porompat police station gi manung chanba minuthong mana inkolda thokibani thodo gadu da soklaba mi adugi mamingna MD Ajit Khan alias Biki chai kunmari apokpa MD Said Khan kawe Ajit Khan hospital da pukatuna laikanake ISTV news na ba paugi machungina Ajit Khan ge minuthong mana inkolda leiba CD cassette dukan amada Porompat police ki kangbu amana laklaga lupa lak ani piu haibada paisa pidabadagi Ajit Khan bo nongmaina makokta subaga loinana dukan manungda mahaku phuba chaibagi thabak chathakibani hare imung manungna phongdorakpada police personnel sing ase toina laklaga lupa chahum dagi chamanga fawba lobagi thabak tatana chathai hare Wangjing Tentha Block Congress Committee na sinduna Kendra sigi manungda lairiba Mahila Congress Pagaloinana Anoba Ming Chanba Amade Block Committee asigi nauna thaupugadaba singkhan kre ngarang pangthokiba thoramasida Hana Minister Oiramba M Hemanta Wangjing Block ke President N Naral Amade Manipur Pradesh Mahila Congress ki President R K Ranishna susarugya ke M Hemantana sama sama saukat hanbada nupi singi chawraba thaudang lai maramaduna nupi sing lingjen manaba amadi gyan taba tangai fade haike miphamaduna miyoi kuntra maribu block committee gi thaupunaba khankre Private School Development Committee Thawal ge manga suba foundation de ngarang khangabok to leiba KM Blooming Higher Secondary School da pangthokre Thoramasida MLA Olandone Committee ki President KS Menjor Council of Higher Secondary Manipur ge Secretary Sarangjit Kundrapam amadi ZEO Thawal KS Amubasu sarugya ke Committee asna kon ba mafam singda leiba school singi mathau ningthina toba oza sing amadi haukiba exam singda mithoi mihelakraba mahiroi singda khudol pot piduna pung thawat ke LPG asoyangam yaudana sijinana bagi matangda awareness program ama thawbala thokpam da pangthukre thawrama sigal loinana athokpam Eden service ki nauna saba office amadi store room DC thawbal tiranjit na sanga kre thawrama sida SP thawbal Dr AK Jaljit LPG Manipur ki cell officer L Kashung thawbal municipal ward number 5 ki councillor A Manjuri susarugya ke DC Thawal Tiranjit na pamdaba thaudok amada LPG gi khaktanatana district administration amadi police na lakholakpa thabak thoram singda miyamna mateng pangbiu haike Jiribam subdivision da lairiba lower school dagi horaga higher school fawada lairiba school singi awara passing athuba matamda mention rebade lagliba October 18 gi ayung nongyai dagi Imphal Jiri lambida matam kaktana economic blockade chatharagani haina mahiroi loop ahumna lauthokre MSU District Committee MSF Jiribam Branch Desam Local Council amadi KSA Jiribam Unit na ngarang Jiribam gi MSU District Committee Office ta pangthokiba pawgi mifam amada wafam asi lauthokibani Jiribam gi local MLA nasu Hiramasidam iyeng changbidabada mahiro luchingba singna pendaba phungdokhe panbaya Jiribam dagi atopa mafam singda thadokiba oza sing awatpa oza amadi mathong masak khangdaba oza singbu action lokhat piu haina tankhiba demand sing adu thabak oina pangthoraktabadagi khongjang asi chatharakibani handakta education SK additional director na school singi award passing mention gani haina thajaba piramba lekhrabani mairoi singna sarkar gi thong yaningda ba phungdoktuna tha sigi amadagi amuba batch thetuna khongjang changsinba haurkhrabani bandale mairoi lu parina laiba october bitang kunjida ekoina economic blockade agilani na oreple adu maram masina economic blockade sida jibandale mairoi changsin jibandale baja khurmak support tobi September gi tang kuntaret tagi kunmapan fawba Karnataka gi Belgaum sahar da pangthokiba National Federation India Women's National Council gi mifam pangthokpaga loinana nupi kayana chawar rally ama chatlaba matungda warip kaya lokre haina mifam aduda yaurubi All Manipur nupi marup ki working president Maisnam Sakhi Devi na pawmising da phongdokre Irawal Bawan da pangthokiba pawmisinga unaba aduda mahangna makhata na phongdokibada nupi gi reservation cha da kuntra homdoi pinanaba parliament amadi assembly da puthokuna khanabaga loinana reservation pigadabani haiba khongjangda lagliba November gi tang 13 dagi phamgadoriba parliament mamangda nupi singna nimit chamani khongjang changsinba haina warip lokre hare Sakina makhata na phongdokibada Manipur gi district singdagi nupi singna chatuna khongjang aduda saruk yagani haike nupi singda chathariba crime nupi singda chatharpa crime sigi matungina piraiba dandi mayam singa se masi matik chadaba kaidokdaba mayam lairiba se masi hena matik chana high court na rai tarakpa kanda supreme court na rai tarakpa kanda chap chana taraiba rai do phangnana bagi
khongjang lom da su changsin na ba ware kaya ma dai da yauri badu ekoi numi mangani sigi manung da demand ga loina na dabi ga loina na changsin gani hai Purum Pangal Samum Primary School asida oza amadagi hena leirandre Kundrapam Kendragi Manung Chana Leiriba Tiger Kemta Leiriba School asigi Pibam ngasi Paumi Singa Luinana School Management Committee na chatuna yengsin bada thengnar kibani Class 1 dagi 5 fawba Leiriba School asida Mahiroi humpu manga lei oza manga leifam thokpada SSA gi makhada oza ani September thada lakhe School asigi Headmaster Suresh na phongdorakpada SSA gi makhada lakhiba oza amana atopa school amada transfer tawkhraga atopa oza amana masana re haiduna October gi tang ahum dagi numit tara mangani suti loduna laikre school asigi leifam thokpa sing ningthina leitabadagi mari leinaba singda bibina ba khangan kheba laikre haike management committee gi miyoina phongdorakpada masigi matangda ZEO John Wanda kayarak hanna haikhabasu thabak oina onthokdana leide school asigi pifam thokpa midday meal supide oza amakhakna lairik takpagi thabak chathari haike namnami leiriba sata jingdi sata gi mama pa gi loina muk lai ba ngatani na private school sa pai bese khadigi famna expand tawni na sahi mdiam expand tawni na maru na ko sa le mi singje podam sen lawraga haitare ne marsi puna raga school gi management tawnu khodai ne ba adu ma poto school ni phadna ran tawi da raga di lai ba habi gi handa basu ko gani adu ga nang ji mai phadna na gani SSA na pa pa nu phangani SSA na pa ba loina muk mai thon ba mai hen ba do ojabu thabi rati SSA phana lakera ojabu lakta de dum sada su le roi mangi da mu sada le na oja lakti mi hai gi poramo khojiri gi wakhan le bu tawi masima hongto haning ba Media Moods ki mga suba digital film Singare gi leinam gi preso ngase MFDC hold pangthukre Oranjitna pharmacy gi producer ni director na santane pharmacy da Ken Balana chingba artist kaya na yare Electricity Department po Manipur Sarkar na corporatization tongna na ba honabagi mayokta ngase electricity employees singna kasam battle by electricity complex da wakan from chatakre Manipur Electricity Employee Association na sinduna pangthokiba wakan from da saruk yakiba singna work charge master role amade in charge employees singbu regular tahalu electricity department po corporatization tongna na bagi firep hando u haina I ba wahai kya pleka singda ike Manipur Electricity Employee Association gi working president Rana Pratap na haikibada department asi corporatization tongna ba sarkar na hona bada department ki employees sing amade union gi mihut amata khangal lamdaba sipende sarkar gi firep sing hongdoktrabadi department asi gi employees sing na akan ba khongjang changsilagani haike department si de lebe simi adu Manipur praja kidimang loina ba war kadaba adu gi yenga ko ina corporation tawba ji ko ina yaning de na phonguk jaba adagi yogi leriba karmachari workers leriba master leriba adagi office setting da leriba adagi in charge leriba class 1 officer singji proportion one gram madung dati mokoi bigam jama da seller do karaiba company tongan ba company na pai gi matam da mokoi kusira si da thabuk kitim loin do da Theatre Center Manipur na sinduna nifumari suba short play competition 2013 ngasidagi MDU hold hokre Haudokpagi Tharamda MPCC gi Secretary Jotin Waikhom Aiba Manaubi Theatre Center Manipur gi President Nabawaripana Maru Oiba Music Oina Saruk Yake Competition asida Theatre Unit Tarataruk na Saruk Yare Nabawaripana Phongdokibada Cultural Policy Thamdana Art and Culture Chaukat Hanbangam Loi Sarkar na thuba matamda state asigi Cultural Policy thambina ba appeal tawke Jotin Waikhom na Art and Culture yaudana lebak ama chaukat pangam loi Art and Culture yokhat na ba khonamina si phongdoke Apun bapura ma ko khan batai Manipuri har ga ko meitai khak dei khan ba yaroi Manipur gi apun ba su ko pathong na to batai khra yeng ba khidang border oin batai ko isin raw ne hana lei ba pot mayam si su ko na yam fiction na to po su ko ya da ba lai gani State asigi lam kaya yumthang na ba state amadi atopa lebak singna aina yadaba mawongda loksilakpada center amadi state sarkar na tumina leisliba ase miyam gi iho ngai ribra haina icham gi president boina ngasi luang samom da leiba icham gi office ta pangthokpa pawmi singa unabada phongdokre Mana makata na phongdokibada Senapati district ki manungchan ba Tongjoy area gi lam Juko Valley gi lam ase yumthang na ba Nagaland na aina yadaba mawongda lam khopchin ba Nagaland police na Manipur gi khunja sing maram chadana phuba sida Manipur sarkar na tumina leisile Myanmar na su Manipur gi lam loksilakli ba asida sarkar na thabak amata lokhatte athuba matam da ngamkhai gi wathok waroisin purakna ba hona biu haike Honorable Deputy CM na Ministry Mama Thani na ma khong pong na ding nang thokraga ngasi baw buda
ꯑꯩꯈꯣꯏꯒꯤ ꯎꯆꯤꯅ ꯃꯈꯨꯟꯗ ꯆꯪꯉꯒ ꯂꯣꯠꯈꯤꯕꯗꯧꯅ ꯂꯩꯊꯣꯛꯈꯤꯕ ꯑꯗꯨꯒ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯇꯤꯝ ꯈꯔꯅ ꯊꯧꯅꯥ ꯐꯕ ꯁꯥꯔꯒ ꯃꯣꯔꯦ ꯐꯥꯎꯕ ꯆꯦꯡ ꯌꯦꯟꯕꯗꯤ ꯆꯠꯂꯦ ꯍꯥꯏꯔꯒ ꯃꯣꯔꯦꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯔꯤꯡ ꯁꯇꯥꯡꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯎꯈ꯭ꯔꯨꯜꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯐꯦꯟꯁꯤꯡꯁꯦ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯦ ꯀꯗꯥꯏꯐꯥꯎ ꯂꯩꯈꯤꯒꯅꯤ ꯂꯩꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛꯁꯦ ꯂꯩꯈꯤꯒꯗ꯭ꯔꯥ ꯂꯩꯔꯣꯏꯗ꯭ꯔꯥꯅ ꯅꯨꯡꯅꯥꯡꯂꯤꯕ ꯃꯌꯥꯝꯗꯣ उन्नद्रमगी महूर्त मखोइन चेंग खर येलमगा अहोम खर पिरमगा अई मणिपुर की मिनिस्टर ने उत्पदो ngasi tokpiro Basikong Kongba Irongi Asema Pa Made Thongi Managa saying solution ni Taragi October Gitang Mapanda Ising Ichawna Maram Oiduna Durel Torba Namtakiba Adu Ngasi Thongju Kendragi MLA Besorjit Amade Basikong Panthoibi Youth Club 5/9 Development Committee gi Mioy Singna Samjinbagi Thabuk Chathakre Youth Club ki Moyang Them Rajena Fongdorakpada Ngasi Fawba Sarkar gi Mari Lainaba Mioy Amata Ngasi Fawba Laktabadagi Tangai Fadana MLA gi Matenga Loinana Samjin Sajinbagi Thabak Asi Packet Pani Haike Hosbal the Kanam Lakri Haitare, million so higher, Smayan told Nasum Sumukung Tinia Punker later, higher than a high venue of Hosbaldi, department sitegi, government sitegi, Lakna, Masi, Kudung Tibia, Yam timely, Kamina, Koi, Nakfo, the gay high with Hosbaldi Lakri, Young Kanan Namda, the nice shingi, Mike, Kasitang Mankala, the Tumbia, Bagets over Kiva. Layamadu, Hoti, Koiton, Satingai, Oidra, Hainakali, Ahamada, Basikong, Irong, Hydra, High, but Fong, Sikek Mamang Tangada, Hariba, Namdaba Malay, Adugaluna, Kitang Changalaga, Semapa, Haiba Mamanga 2010, October 9, the Kai, Pambani, I'm Kanaki, Narambasi. Kakwada Laiba G3 Cable Network ki meter Chamaram Sangba Catholic School Kanchipur Mapada Puba Optical Cable Ware Sakangdaba Singna Kaptatuna Mangan Kre Masina Maram Oiduna Consumer Singda Program Yengba Pangan Kidabagi Damak Network Asina Nungaitaba Fundura Kle Matungda Sigumba Cable Ware Kakpagi Tabak Matungda Amukhana Tobigan Hare Sahiya Sigi June Gitara Tareta ke Somre Village ta Masagi Chahi Humpuni Palum Surabi Ahal Ama Pam de Tabak Suringaida MD Sanaya Kobami Amana Rep Tokibagi Todok Aduda Jenaba accused Ngasi District Session Just Tawal da Putorak Pada Todo Duki Matang the Senkiba J Sina Pien the Bukolauke Loxon Cray J Sigi member Chamaromna MD Sanayai Kudam Changdam Oibayaba Akan Bacherak Pigadabani KSC Delhi Gang Repki Manana Tuna Cherak Piu Nupiki Mayokta Crime Chataganu Habana Chingba Kolaukaya Loxin Kiari Lunana KSC hearing Ahumlak Hanna Yatok Padasu J Sigi Luchingba Singna Pien the Wafungaya Fundura K. Advocate Aaron Saudi Hena 23 the show, which is 9 October the show, delay 30 Stavish Equinunite, Achi Atuba the series when Lobushipame delegation hanged over other Tokibudo. Adumo series when a Fuji Umuro Kichu life imprisonment Chibakum, Equisu series when a Dobi Chipame, Trobudi, Equi Ashman delay take this, Torabudi, Equi mass agitation, Nungataba Kundokani Habishi, spokesperson Amawena Henning. Amaram da mamang sahigi October tang kunda TG school da class 12 tambi nupi macha ama rape tawkiba thodok adu chenaba mi sing ngasi fawba matik chaba cherak pi dababu Union of Social Upliftment Infal Isna akanba mong da yaning daba fungdo rakle thodok tu chenaba William amasung tarun maralgi matung ina akanba cherak piu miyamna ain bu thajaduna achuma bizar chatharakani khaliba asi mangan biganu haurakliba satra amade miyamna ukil ge silfam amade judge ki sinpambu hangoidana ba cherak pam thoi hare Gandhi Avenue gi maning thangba main road thengjinduna chahi khudingi Durga Puja pangthokliba ase karamba authority na piba ayaba no haiba miyamda sengdofam thoi haina friends na cherol thadorakle cherol duda khwai kaithel gi mafam khuding panthoi binatraga Durga lat number lambi thingi hairabadi authority na ayaba pigadra haina hanglakpaga loinana atopa lining chatpa singda nungaroidaba amadi akaiba piba chumloi aina su yade hare BJP Manipur unit ki awang bathaki mihut kangbu amana party sigi central leader sing unaduna Manipur gi hauji oiriba issue kaya gi matangda puhat kre hare state unit ki general secretary organization S Premananda Sharma amasung general secretary KSS Babananda yauna Manipur gi hauji ngamkhai gi chayet na ba drug lalon ba amadi selja thunjana chingba kaya gi matangda warisa khe loinana state sigi oiriba phibam sing hakthengna ingsilna ba party sigi national spokesperson Nirmala Sitaraman Yauna Luchingba Kaya said Asida Lakani Hari.
Amjoma Sung State Level Good Committee 2013 gi oiba apunba mifam ama Union gi President gi Office Member da ngasi faminaduna lakadori ba Good Festival da paumi singama sung Good Committee gi marakta thoganing da thodok sing thoktana ba made ningchina coverage tawba ngamna ba yauna atai hiram kaya da kupna khana naina kre Good Committee na silang ba nungaina bagi damal print amadi electronic media mapal amadi Manipur gi correspondent sing yauna lakadaba mioy sing amjugi khuthang da pirakna ba amjugi maike da thamke media house amadi correspondent singna lagliba tangtara nithoi nungthil pung ani phawagi manungda reporter ama photo journalist amagi akupa marul yauna assignment letter ID card passport size ki photo ahunga loinana amjugi general secretary da yaholakna ba union gi cherol amana khanglakli Canada da laiba Coral Corporation na sinduna pangthoki ba Coral Draw International Design Contest 2013 da ani suba position phanglakhraba MF Raza Apokpa Alhas Ilyas Pu Taramna Okpagi Thoram ama ngasi Pangal Student Organization Manipur na sinduna hata minu thongda laiba organization na sig office ta pangthokre thoramadu da organization gi maikei dagi MF Raza da achamba khudol piduna pungning thawatke Raza Chennai gi Anangar da laiba AAIP Arena da animation course tamniba mahiroini hari Tamelong Forest Division gi manung chanba tausem sub division se Jiribam Forest Division da yawan ba yaroi Golarthon Police Station tausem gi lengang pokpi da on gadabani haina on na ba Rongmai Naga Council Manipur na Manipur gi Chief Minister da Taksin Kre Sarkar na Tamelong District amasung masigi miyam da achumba phangan gadabani hiram sing asida thabak lapkhalaktrabadi akan makhongjang changsingani hari College amasung Higher Secondary School Mahiroi Singi Mikhal gi chanagadaba niyom thugaibagi dama candidate ani MSU Mireb oibadagi withdraw to Honkre Monitoring Cell gi cherolamada candidate ani adude Imphal College gi Finance Secretary Mireb oina thorakiba Trongbam Anil Kumar amasung Dem College Commerce da Finance Secretary gi candidate oiba Mutum Romini Court conduct ki wangmada candidate amasung Wakarna chatpidana ba appeal tawre Aina Tinkraba Lalolo People's Revolutionary Party of Kanglai Park Pripaki Kuntrataruk Subama Pokumon Taronga Mari Lenana Tongan ba Thoram Kaya Imphal East Amasung West Kimfam Singda Pangtokre Haina Lup Asina Fongdorakle Pripak Pro gi Kuntrataruk Subama Pokumon Thoram Ngase Sajik Task Force 1 na Mapung Phana Pangtokre Khwairamban nupi kaithel gi chanagadaban niom sing thukairakpana kaithel sing asida khana chainerakpa yauna irang kaya thokle IMC gi license paiduna pofam phamliba singi maraktagi mioi kaya na set ka kodana license ta thari ba pochai sing yon bagi mahutta set ki polam sing yon sinbadagi khana chaina ba thorakpani kaithel phambi ba singna license ta thari ba potamak yon bina ba khwairamban nupi kaithel semgat sagat lup amasung khwairamban nupi kaithel sinfam amade saktam kanba lupna apil tawre IMC na su akan bam iyeng changduna niyonggi wangmada pochai yoliba sing aingi thongda chumthokpina ba puning chingsile hauji sanamagi pau ngasigi sanamagi pau da Thangmaiban Laijing Ningthau Saglenda Chathariba Gambir Laima Kang Tournament ki ngasi sanakibada Singjamai na Thangmaiban Bibu Kunithoi Tara Tarukta Maitibu Pikre Hayeng Thangmaiban E amasung Haingang Sanagane Himachal Pradesh ki Solal da Chathariba Kuntrom de Subat National Kho Championship da Manipur gi nupa masa singna Tripura bu Tara Mari Nipan da Maitibu Pikre Manipur gi nupi masa singna Rajasthan bu Anishino da Thoikre All Manipur Canoeing and Kayaking Association na sinduna Marisuba State Level Canoeing and Kayaking Championship lagliba October 13 Taranipal Fauba Komla Khong Water Sports Complex ta pangthulagani Championship asidagi National Championship ta saruk yana ba state ki team semgani Championship asigi damma Works Minister Dr. K. Ratan Kumar amasung Association ki President Jotin Waikhomna mathang china Chairman amasung Working Chairman oiba committee semkhre Organizing Committee asibu mateng pangnana ba atopa subcommittee mangasu semkhre Pune da November kundagi kunmari fawba pangthokadoriba taramapal suba senior nupa amasung nupi amadi taratare suba sub junior cadet national kickboxing championship ta saruk yaruna ba trial selection ama tha sigi tarahundegi ayupung taretagi nungthil pung ani fawba moirangkhom leipung kaithel da pangthoklagani
Academy amadi unit singna trial selection asi yawarnaba Kickboxing Association of Manipur gi maikaidagi khangalakle hauzik ngasi nongge ngasagi pauda ICAR lamphel padaki phangba paugi matungina ngasigi khwaidagi saba degree Celsius 18.3 khwaidagi ingbana degree Celsius 13.3 nungsita yawba ising manungi chang ayukta chada marfudra taruk nungthildana chada humudra nongjugi chang 10.3 millimeter ne Hauzer Badamaroi Pau Mukana Colonel Ajoy Chaudhuri Yauna Mui Manga Court Changarak Labamatunda jail the Tazin Craig Amadi Kada Amadi M Sunalupa Lak Amalising Kundrongi Kaini Fare Yasigo in the Death Stephen Pizza Pau Matas Lushinjare, meaning Tabiri Simba Mukahana Kurunjare.